Matamgi Manipuri Wari channel asibu tabiriba khwai pumnamakpu taramnok jari ngasi muglobi rasi Tingkhanggi Leirang taret suba tangka Punsibagi saidu tabada laisembaga ahenbagadu makhada famtharaga thik noi punsibasu mathamoi pena noi Punsibani yumda laiba matamda asumna harau laibasi ngasi ngarangsi mangairi mamang lakpadadi machi ungduna laibani Mayambana harau laibadu uraga ahenbasu mathamoi penjai ngarangdagi ngasi phau mama rasiga mayambaga thengnaraga rasina kari mawong matau tarakani khanbada ahenbadu mipaiba fawi wakhal leitade Punsibadu nokna phamungduda longna haithai aduga phone da yauriba laizagi photo duda munna yenglaga machilda tablap soli Laiza Nangna siyamna fajarise kaigino nupigi fajaba haibase karino munna thigatluba matamda atai kari shoramdre khutsengi leiting yaudana icham chamna fajabado oirami aduk magul leibinangse aigi oina isora tharapa soidana oigani maramdi asukuiba matamse aigi mitchida kanagumi amatta mitarudi adubu nangbu hek uruba mikupsida aigi thamoise nangi nanakta asum chingsimbagum tawribase Nangbu aigini haibagi natrane maniko Wahai si hairaga punsibadu phamungduda tharo olaga noi makhada leiriba anidusu punsibada ngakchanana yengduna lei punsibadu kari khalakpano khangde longna fuk amuk hogalai makhada famliba aniduda yenglaga As wakhal nungairingai jeraksida nui ani ubada othokna warida tawel sakta singduga famliba khufamduga ai yengamdre amta hogalo wahaigi Henbadu nokmi mabuktu pairaga Ayuksida puknaba makai nokhan birisibu hongnobro dacho Breakfast ni khando hai katan khara no diare Leisembasu nokna hairai Akhoi brogi breakfast idi mi wan thanare Yarida hogalo kainomta khanase wa ma leire Ani dusu yengnaraga hogalai aduga phamungduda pareng fami punsibana mayai thangli ani duna matai fami Furitsu amata litte towel amamam setlaga phamungduda pareng phambadudi machin manau oibagi saksu khazik manabaga phaibokpu mali ahenbadu punsibada onsilaga kari mukhana saino tacho henba nangana brush tawthoro aduga ngarangi wafamda babana thabak chathokringai da fajana hanguro henbadu ngaktangduda ngarang sanakhiba wafamdu kaukthokkhare pisumdu sukchillaga Kari wanu dacho ai kaure Punsibadu sakfamdu sathanjilaga ahenbada onsilaga pisumdu suklapna Nang kaure Punsibagi midyengduda ahenbadu masadu thakna punsibagi nakanna famliba leisemada mangaktu illaga karino haibagumna ingit tawrai leisembadu gyan taba sadana Kendragi wafamdura kengba Hoini oktaba ngarang adu fajana hainaridubu hauzik ayukta kawbasibu karino nangna koktuba Ahenbadu gyan tare haibagumna nokfit tawduna Ihe adu ore ngaktangdi channel fangkidre adugibu hanglaroi kaino Yare bachawda hangunu ai khangi uncle utamgi kendrani Punsibadu laishemada masadu pulap ansilaga Bro asimbiro uncle utamgi kendrara Mani haiba Oh aduga ngarang khangdi hairina kaige Laishembadu noki He Adudi nangi ngarangi ihaududa phagi tawbani Sakta aduga phagi ga tawba sariba Uncle utamgi oragadi yare kaino phaklang de leitumna thabuga chap manare Uncle utamgi machanupi Nancy da ayar khagadine Ahenbadu punsibada pisumani du sukchillaga yengladuna O Nancy haidi nahanwai da chawda khop chaki binu pidu natro Thajilakani wathi ware nganglakano mi angang oiringi wari dubu Leisemadu hansadana As nuyani ngai khose ai wa haige chatpa haise ludi lui moigi khundugi miyamduna ai bidi masak kaisu khangloi henbaga nangani ngarangi warduga mayam changlaga fuwidana ba Punsibadi thoksadana nangyam kibro nangyam kiradi lehoro ai di chatlani Leisembasu yam thaoidana hairai Hera mi furuba nangna kidraga aina di kigadro chatsi kaino Fare adudi aina sida hana call toge
ꯑꯍꯦꯟꯕꯗꯨ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯏ꯫ ꯇꯧꯁꯤꯜꯂꯣ ꯗꯥꯆꯧꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯦꯟꯁꯤꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯦꯟꯁꯤꯗ ꯀꯣꯜ ꯇꯧꯏ꯫ ꯑꯁꯣꯝꯗ ꯅꯦꯟꯁꯤꯗꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ꯫ ꯃꯃꯤꯠꯇꯨ ꯐꯥꯛꯂꯤ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯀꯅꯥꯒꯤꯅꯣ ꯌꯦꯡꯏ꯫ ꯏꯊꯥ ꯊꯥꯖꯗꯅ ꯄꯨꯟꯁꯤꯕꯒꯤ ꯀꯣꯜ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯇꯨꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯪꯍꯧꯔꯔꯣꯏꯗꯕꯒꯨꯝꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯗꯥ ꯄꯨꯟꯁꯤꯕ? ꯍꯥꯎ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯡꯈꯠꯇ꯭ꯔꯤꯕꯣ? ꯅꯦꯟꯁꯤꯗꯨ ꯄꯥꯈꯠꯅ ꯂꯠꯂꯠ ꯍꯥꯏꯔꯛꯏ꯫ ꯂꯦꯡꯈꯠꯂꯦꯗ꯫ ꯃꯥꯟꯗꯦꯗ, ꯈꯣꯟꯖꯦꯜꯗꯨ ꯀꯌꯥ ꯂꯨꯗꯦꯗ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯔꯤ ꯈꯨꯁꯥꯗꯨꯗ ꯂꯩꯁꯦꯝꯕꯗꯨ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯗꯤꯟ ꯂꯦꯜꯂꯒ ꯂꯩꯔꯅꯨ, ꯀꯝ ꯇꯨ ꯗ ꯄꯣꯏꯟꯠ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯦꯟꯁꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯩꯁꯦꯝꯕꯒꯤ ꯃꯀꯣꯛꯇꯨ ꯏꯟꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯌꯨꯝꯗ ꯊꯣꯔꯛꯑꯦ꯫ ꯄꯨꯟꯁꯤꯕ ꯌꯨꯝꯗ ꯊꯣꯔꯛꯑꯦ ꯍꯥꯏꯕꯗꯨꯗ ꯑꯁꯣꯝꯗ ꯅꯦꯟꯁꯤꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯀꯩꯗꯧꯉꯩꯗ? ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯕ? ꯍꯥꯏꯔꯛꯏꯁꯤꯗꯤ ꯉꯔꯥꯡ ꯊꯣꯔꯛꯄꯅꯦ꯫ ꯑꯗꯣ ꯑꯩꯗꯣ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯂꯥꯏ ꯍꯔꯥꯎꯔꯤꯅꯣ ꯍꯪꯒꯦꯅ ꯇꯧꯕꯅꯤ꯫ ꯅꯪ ꯈꯪꯂꯗꯤ ꯃꯐꯝ ꯑꯝꯇ ꯍꯥꯏꯔꯛꯑꯣ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯦꯟꯕꯒ ꯂꯩꯁꯦꯝꯕꯒꯗꯨ ꯊꯤꯛ ꯅꯣꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯀꯗꯔꯗꯨ ꯅꯨꯄꯤꯗꯨꯗꯤ ꯈꯪꯖꯗꯕꯅꯤꯅ ꯇꯍꯥ꯫ ꯗꯥ ꯄꯨꯟꯁꯤꯕ, ꯂꯥꯏ ꯍꯔꯥꯎꯕ ꯃꯐꯝꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯍꯔꯥꯎꯔꯤꯌꯦ꯫ ꯑꯗꯣ ꯂꯝ ꯊꯥꯞꯅ ꯆꯠꯅꯤꯡꯂꯗꯤ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯂꯣꯏꯖꯤꯡ ꯈꯨꯟ ꯍꯥꯏꯅ ꯑꯃ ꯂꯩ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯂꯥꯏꯔꯣꯏ ꯌꯥꯎꯕ ꯆꯠꯀꯅꯤ꯫ ꯑꯗꯨꯗ ꯆꯠꯂꯨꯁꯤꯔꯣ? ꯅꯦꯟꯁꯤꯗꯨ ꯏꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯣꯝꯗ ꯄꯨꯟꯁꯤꯕꯗꯨ ꯐꯣꯟꯗꯨ ꯊꯥꯡꯗꯣꯛꯂꯒ ꯂꯩꯁꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜꯗꯨ ꯄꯤꯛꯅ ꯍꯪꯂꯛꯏ꯫ ꯂꯥꯏꯖꯍꯣꯏꯒꯤ ꯈꯨꯟꯒꯤ ꯃꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ? ꯂꯣꯏꯖꯤꯡ ꯍꯥꯏꯕ꯭ꯔꯣ? ꯂꯩꯁꯦꯝꯕꯁꯨ ꯃꯀꯣꯛꯇꯨ ꯅꯣꯝꯂꯗꯨꯅ ꯃꯥꯅꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯣ ꯌꯥꯏꯌꯦ, ꯆꯠꯂꯨꯁꯦ꯫ ꯂꯥꯏꯔꯣꯏ ꯌꯦꯡꯈꯤꯗꯕ ꯀꯨꯏꯔꯦ, ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯂꯝ ꯊꯥꯞꯅ ꯆꯠꯄꯗꯨꯅ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯦꯟꯕꯗ ꯌꯦꯡꯂꯒ ꯃꯃꯤꯠꯇꯨ ꯐꯠ ꯀꯨꯞꯄꯤ꯫ ꯑꯍꯦꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯠ ꯄꯥꯠꯇꯤ ꯍꯩꯔꯦꯍꯦ꯫ ꯅꯦꯟꯁꯤꯁꯨ ꯈꯨꯝꯂꯛꯏ꯫ ꯗꯥ ꯄꯨꯟꯁꯤꯕ, ꯅꯪ ꯁꯣꯏꯗꯅ ꯆꯠꯀꯅꯤꯀꯣ? ꯑꯣ, ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯃꯤ꯫ ꯑꯩꯅ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯒ ꯐꯥꯒꯤꯒ ꯃꯥꯜꯂꯤ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯑꯗꯨꯗꯤ ꯑꯩ ꯕꯕꯥꯗꯁꯨ ꯍꯥꯏꯔꯒꯦ꯫ ꯍꯣꯏ ꯍꯥꯏꯔꯣ꯫ ꯑꯗꯣ ꯗꯥ ꯄꯨꯟꯁꯤꯕ ꯈꯔꯗꯤ ꯆꯥꯎꯈꯠꯇꯕꯅꯤ, ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦ꯫ ꯆꯥꯎꯈꯠꯇꯕ ꯃꯐꯝꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯦꯟꯁꯤꯗꯨ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯍꯔꯥꯎꯔꯤꯉꯩ ꯆꯔꯛꯇꯨꯗ ꯃꯄꯥꯒꯤ ꯀꯦꯟꯗ꯭ꯔꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯅꯦꯟꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ꯫ ꯑꯗꯨꯗꯤ ꯅꯦꯟꯁꯤ, ꯑꯩꯁꯨ ꯗ꯭ꯔꯦꯁ ꯑꯝꯇ ꯂꯩꯇꯦ, ꯂꯩꯔꯨꯈꯤꯒꯦ꯫ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯗ ꯄꯥꯎ ꯐꯥꯎꯅꯔꯁꯤ꯫ ꯑꯩ ꯐꯣꯟ ꯊꯝꯂꯒꯦꯀꯣ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯅꯦꯟꯁꯤꯗꯤ ꯄꯨꯟꯁꯤꯕꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯏꯔꯥꯡ ꯁꯥꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯎꯄꯨꯗ ꯌꯥꯎꯔꯤꯕ ꯃꯐꯤ ꯃꯔꯣꯜ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯂꯒ ꯆꯥꯅꯕ ꯈꯟꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯐꯣꯟ ꯊꯝꯈꯤꯕꯒ ꯊꯤꯛ ꯅꯣꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯀꯥꯟꯅꯗꯦ, ꯗ꯭ꯔꯦꯁ ꯂꯩꯔꯨꯔꯁꯤ ꯍꯦꯟꯕ, ꯅꯣꯛꯇꯅ ꯂꯩꯔꯅꯨ꯫ ꯗꯥꯆꯧ, ꯐꯩꯖꯣꯝ ꯁꯦꯠꯇꯣꯏꯔꯣ? ꯁꯦꯠꯇꯣꯏꯅꯤ ꯀꯩꯅꯣ, ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗꯕꯨ ꯖꯤꯟꯁ ꯁꯦꯠꯂꯒ ꯆꯠꯄ ꯌꯥꯔꯤꯕꯣ? ꯒ꯭ꯌꯥꯟ ꯈꯨꯇꯥꯗꯣ꯫ ꯂꯩꯁꯦꯝꯕꯗꯨ ꯇꯞꯅ ꯑꯩꯈꯣꯏꯅ ꯂꯥꯡꯂꯤꯁꯦ ꯕꯥꯆꯧꯅ ꯆꯩꯔꯛꯂꯣꯏꯗ꯭ꯔꯣ? ꯐꯩꯖꯣꯝꯒ ꯁꯦꯠꯂꯒ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯄꯕꯨ ꯀꯩꯗꯧꯕꯩ ꯆꯩꯗꯣꯏꯕ? ꯆꯩꯔꯣꯍꯦ, ꯌꯨ ꯊꯛꯄ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯁꯦ? ꯅꯟꯗꯣꯅ ꯊꯣꯡꯖꯤꯜ ꯃꯌꯥꯗꯒꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯍꯨꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯅꯟꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯍꯦꯟꯕꯒ ꯂꯩꯁꯦꯝꯕꯒꯗꯨ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ꯫ ꯄꯨꯟꯁꯤꯕꯗꯤ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨ ꯁꯠ ꯅꯥꯟꯊꯈꯤ, ꯊꯋꯥ ꯁꯥꯗꯅ ꯐꯝꯃꯤ꯫ ꯅꯟꯗꯣꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯁꯦ ꯊꯕꯛ ꯌꯥꯝꯅ ꯂꯩ꯫ ꯉꯔꯥꯡ ꯂꯥꯛꯄꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯦ꯫ ꯆꯥꯛꯁꯦ ꯄꯨꯂꯞ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯅꯣꯏꯅꯤ ꯁꯤꯗ ꯅꯦ ꯇꯥꯅ ꯐꯝꯂꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣꯕ? ꯑꯍꯦꯟꯕꯗꯨ ꯁꯠ ꯈꯨꯝꯂꯛꯏ꯫ ꯕꯕꯥ, ꯗꯥꯆꯧꯁꯦ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕ, ꯑꯗꯨꯗ ꯂꯥꯏ ꯍꯔꯥꯎꯐꯝ ꯁꯨꯝ ꯈꯟꯅꯔꯝꯕꯅꯤ꯫ ꯅꯟꯗꯣꯁꯨ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯍꯦ, ꯂꯥꯏ ꯍꯔꯥꯎꯐꯝꯒꯤ ꯋꯥ ꯑꯣꯏꯔꯦ꯫ ꯂꯥꯏ ꯍꯔꯥꯎꯐꯝꯒꯤ ꯍꯔꯥꯎꯐꯝ ꯉꯥꯛꯇꯅꯤ꯫ ꯍꯣꯔꯦꯟ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯆꯠꯂꯨ, ꯑꯗꯨꯝ ꯊꯦꯡꯅꯔꯗꯕꯅꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯁꯠ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯕꯥꯆꯧ, ꯑꯪꯀꯜ ꯎꯇꯝꯒꯤ ꯀꯦꯟꯗ꯭ꯔꯗ ꯂꯥꯏꯔꯣꯏ ꯍꯌꯦꯡꯅꯤ ꯍꯥꯏꯌꯦ꯫ ꯂꯝꯕꯨꯗꯤ ꯈꯔ ꯊꯥꯞꯄꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯨꯒ ꯌꯦꯡꯉꯨꯁꯤꯔ ꯈꯟꯅꯔꯤꯕ꯫
Mafamduda natradi chatpa yadabagirane lam thapadudi nungaitedana amama thengna chatpada. Anidu tumin tumin lainakre handakti punsiba oina khumlai. Maram laibagini chatushi. Punsibana kaktakna khumlakpaduda ahenbadu peri peri machilda taplapna soli. As. Nandosu punsibada mamitu khuzilaga yengladuna. Ha, maram laiyeba. Phare phare, noina chatningladi chalo chalo. Mapadu saurakani khallubani adubu kashum khandana iyang yangna hairakpaduda laisembadu harauna. Adudi bacho paisa thanaba khita piramu. Hoine, piramgeni. Lao lao, chak chanaba torsi. Asi hairamlaga Nandodu chatkre, Nando hek thokibaga punsibadu fukhawgalaga. Brastors lao. Hoida cho, chak charaga dress lairase. Laisembadu manau aniduda yenglaga. Kainu, luzabasu pulap ludoiro, aidi taliko. Punsibana. Noyani rumatay changlaga tawnaruro, aidi sida changani. Asi hairamlaga punsibadu aniduna chensilakringai bathroomduda kanna chensinkhre. Anidusu pai leite yengnaraga leihawi. Ahumdu luzaba loiraga dress hatchindabi chakumlomda hana mari mari changlai. Ahenbana mang thabani dining chair duda Nando khakta famlaga leirambaduda punsibadu maithongdu khanghanhanjili. Ngasi khaki natte yumduda lakpa khuding matam chupada rasidi sauraga teleibani nongmata harau harau chak chaminabagi wa leite ngasi su adumangai. Punsibagi maithongdu ubada Nandosu lana laudanaba mawongda hairai. Namadi nang mama hoida usop ama yawba chatki. Aisu chatkadabani. Adubu aruba meeting ama leibadagi chatpa pharak tare. Mapagi wadu taraga punsibadu wakaldu khazik yangi laisemaga ahenbagadu khanging yengnaraga phagi zugai tawnei. Machul manau ahumdu muna muna chak chaba hawi macha ahumdugi mataudu ubada Nandodu wakal nungaizai. Punsibadu chak tokpagi fukhawgatli Nandosu nang hauridabagumna khangai hairai. Sana nang angang natrabani. Asidaidi aada leiba yararoi yumda leiradabani. Ipasu hanori mau thijinaba torasi. Laisembadu nokfet tauraga. Ses, tan chari he kengba. Ahenbasu mamitu faini yenglaga. Tacho, aikhoi babanasu maugi wa puthoraklabanina yoti saringadi heurase. Punsibadu tumina lei sakfamdu khazik tapa hongte Nandosu nokmi. Haujigi kaibagi matam nati nangi khangnajabi leiragana hekta pushilo. Apamba nupi leire khutta thilu. Ichagidamak ipana laiba kaiba makai haijarugi. Mayamduna haribadu punsiba khumde makhuttu sasat hamdoklaga khonjeldu tablapna yam lemnaga hairai. Apamba nupigi matangduri khanaba yai. Wahaisi hairamlaga punsibadu yamna thuna chatkre anidusu fufuk hawgalaga chenthokre. Machasingi mataudu yenglaga momon nokchai Rita Sunandogi manakta changsilaga. Sir, kari hapcharauge? Nandosu gyan khangtatai mangukta haifet likhatlaga thongjillomda yenglaga khonjeldu tablapna. Noi medamdu kadai dali hawi? Sir, medamdu kaplaga chatkre. Kadai dani hairamge? Yumlomdani hairami, yumsida amuk hana la arisu hairami. Nandodu khangsaw sawgalai. Laki lakta sanu. Haujipu angang machagi typeta mabu kokthok kokshin tawigi matamlo chatkhisanu ma leitabase ai wai sangi. Rita du tumina lei Nandosu khonjeldu khitang amuk taptharaga makha tarai. Rita, nangnasu hena khanglamgani. Noi madam se wakhal yamna pi. Magi wakhal se afaba amata khande. Kayarak semdoknaba hone. Adubu ngasi fawba ngamdi. Aina migi mamangda ikai haiduna nahan makai khanglakpani. Adubu ngasidi ai khangduna leiba ngamlaktre. Icha pakhang phare. Sir. Phare. Haujikti chama khaisiga ai ma yaudana hinglage. Magi chakri se ai puba thangma ngamdre. Wahaisi hairamlaga Nandosu chakomdagi thokre. Chaktu inthi nungaina chakidre. Rita su chairiba mayamdu tapna loishili. Asomdasu thabadu imungi thabak inkhang amatta yaudabi hotelda tan chaba lai. Hotelda leiramba amadi lakpa mi khudingmakna ngarangi laizagi saidu thagannarai. Thabasu nokmi adum tai. Mayamna laizabu thagatnabaduda thabadi makhoi marin thitpada loire hotelda tan chaba loiraga dukanda kwa chaba muk changi.
Hotelda hairakpagum dukandasu amuk laizagi matangda warinari. Kwadu chakhom chauna paisilaga khoisaunana yumda halai. Sakhisu dukanda lakpani tan chanagum thaba ubaduda sakhisu tanja charingai haihaurage matagumna. Thaba amukta ngaiko. Thaba su khanglep lepi sakhisu thabagi manakta prapprap sangsilai. Kari leire sakhiya. Sakhisu thabada yamna ushitana yenglaga. Wa amata haige tawbani. Aigise lambi budi oire thaba. Adubu yumda direct laklaga haibidusu nungaitena tawbani. Laizaga lamjingbagagi marisu thabasu khangi. Sakhina haiduriba wadu laizagini haibasu khangi. Kwadu chap chap sairaga yam ushitana hairai. Kaino koithokta bidasum hairo. Thabagi mataududa sakhisu sauningmana lori sakhisu saurapna hairai. Thaba noidi mirak tindrabanina ngarangi lando karimta khanglamlaroine. Sakhigi wadu tabada thabadu pinglaukre. Kari haninglino sakhi nangi sibo. Sakhidu machingadu pethoklaga makhutne masani. Ho na chanupi sak phajabidugi sunangi aigi chaga mi khatnabado noidi na yumna nungaina leibanina khanglamoine. Ibema mama oiruni haidana laklabanina na chanupido koitha thado kanu khara senaune. Thabasi yumda phatrabasu mina lakchaba yaba midi natte chumgera langera mana ngamdaba yade haiba mitani. Inlamba fidu fat haigatlaga yam sauna hairai. Nangi na chadu thabak leitabro ichanupi kari marano sak phajibi chadu munabagi oiramnine khatnaribaduswa mathau natana migi machagi hakanda mi khatnarabadi sokpa masana tabani si haudribado maraibakto phai adugane wagi wachumda ngangnasi waka yauraklabadi khutsu yaunarakani. Sakhidu khonjal kanna laurai. Thaba Thabasu hanba leiti makha tarai. Sakhi nachanupa pokpa nangna chawba yaba nate chinna mapalena pangangganganu lambini nungaite. Hai Thaba mi oibagi wangangangu ai nangba nupi nate nangna laijabu yumduda karamma mawngda thami haiba ai khangi. Migi imung manungda khut thinjalakanu ngamna ngamnaba leinabani noigi nathau nate kushini. Oh phare phare adudi sengna hekta hairage. Nachanupi phijet phigai setpi ayokpido warau aigi chadi sana matumni mama aigi phijigi manini nangi nachanupido imau oiba pamde ngasi dagi chagi wakhal thado hayu ikai khangdaba tawganu. Thabadu saubadi lairadana nokpu noklai. Ha yo phijet phigai setpi kaina nangna phijet phigai setpi hariba nupiduni ne nachanupana mathi chipa makai pamdana mi khatnaribado. Hai Sakhi nangna igi cha pamdabagumna aina sune nangi nachanupado pamde migi sumang sitringaida nasagi sumangdo hana sitluni. Oh nangna igi cha pamde haiba aduri fare ngasi dagi aisu icha warake nangsu nacha waro kanana ngamanu yengnaba taredana. Hoi wa chagat chagat hainadana kanade thabak oini hekta pangthoknasi matung manau aikhoida wa amata hairakanu nachado nakhut chana waro aigi jadi poktabi oirabasu aina haibe ingani noigi sana matumdo aikhoisu pamde. Wahai se hairamlaga Thabadu prap chatkre. Sakhisu khoidau thitna machinda salauri. Hera mi ushtaba saradana khamninga sidi Thabagumana aibu ushtana nganglamlibase aigi chanani potka leiroida yumda halagane madugi angangdo wachap chabi hainarugide he. Wahai asi hairaga Sakhidu khoisaunana mayumda halai. Yum yoraduna lamjingbagi katamna hekta changsilai. Lamjingbadu tumlaga leirambani Sakhina sauna changlakpaduda fuk haugatli. Ma kaidore? Sakhisu lamjingbagi phamangduda chap leplaga. Ibungo nang laijaga lapthoknaba sungangamlaroidra. Lamjingbasu mamagi pakhum piba ngamdi mamaidu luktharaga lei. Sakhisu khonjaldu kantak amukasu hairai. Khummoina hanglibase nang laijaga kainaba ngamlaroidra haibani. Lamjingbasu taplapna khumlai. Ngamloi ima ai laijabu yam nungsi manataba nupi amata nungsiba ngamloi.